Hello Manipur tabiriba singbu ahanba maktada taram nokchari ngasi irai numit hakselgi oina thamjariba live phone in program gi hiramasi ekhoi India da aduga Manipur da suni toina miyoibagi punsi lomanba anaba singi marakta khwaidagi masing yamna leriba heart gi anaba sing masigi thoktanabagi damakta ekhoina kamdongna cheksin gadage thamoigi laina singdagi ngakthoknaba lambi sing gi matangda khanajagadawba thoramni hiramasi gi matangda miyamgi wahang pokum pibinaba studio da lengsin bidibag ngasigi expert na senior consultant heart surgeon Dr. Khetrimayum Kala Singh ni Dr. na chilaba matam kaitok biduna ngasigi thoram masida dengbirakpagi damak thagachari taranokchari thank you miyam na studio gi telephone si hangdana su thamjarabani sijinabiraga aikhoigi 24500998 masidai sida dial tawbiraga Dr. dagi khangbining basing hangbiba yagani hogdokchaboina thamoigi laina si world gi oina yengbada India si su yamna thamoigi laina na sokhanba leibak singi marakta ama oi aduna masina miyoibagi punchi lomhankiba mayam amsu lere adu hogdok chabo oina thamoigi laina sigi wahogdok khajitang doctor na thambigani karino amadi ekhoina makhal thokna yengba yabra takpiyo thamoigi laina si yamna ledu charana ekhoina ani thon khaidokpi yai takpiyo amana saigi pokpadi yaraba thamoigi anaba haibitare angang singyam to yagon bako adiga amana polo matungda yaraba thamoigi anaba sing charana akhoigi chakhullaraba angang singda legenba thamoigi ana masing amadi chahi yamchellarokda yawba thamoigi anaba sing ana pokpadi yaraba thamoigi anaba sing asina saigi 마pun데게 홍나 안강신다 여러바 하 탐모이지 세모 마tamda 통짜다 바이다레 어호버 레바 아데기 이 제목동바 아픈 벌레바 아마디 구전바 아마디 아코이기 탐모이기 각한징기 마품 짜나 레이타바 아신싱바 마얌싱마세 안강신데 얌투인 야골리 아코이나 마풍파는 마tam 짜나 이행비로 간다 코이 강몽암제베와니 아주 이 마삭다 사이기 anga amada saigi igi aho bachida natana apun basu leiba adegi khujin saigi mafam chada pulap punba punna leiba si yawi anga amata da yamna nungaitaba mawngda adegi polaba matungdana akhoi chakhulari bangang singda school tabe bangang si yam toina ganba ana basingda akhoi rheumatoid heart disease hain singba leigare aduga atoppa chahi yam thelaba matamda leiriba ana basing asina akhoi mayam hainariba blood pressure wangba bp wangba hypertension haibitare aduga amana heart attack asina singba asina maru oina ahaluraba miosing yam legenba adumba thamoiga naba singne hoi pokpudagi yaurakpa maga chawrakna ikhoina yengba yarise aduga chahi gi matungina akhoi miyoibagi punsi maril sina porakpa aduga anisigi chang amu yengnaba matamdadi pokpudagi yaurakpa sidi masing khara anisi changdamnaragadi ahanbagi masing yamde akonbagi chahi yamjala masing di yame adu masigi ekhoigi narakpagi maram hujik takpire makhalani thokna narakpagi chahi na miyoibagi chahi si chawrakna nupa gi chahi hanasu dum mayamna su hainaba chahi nifumanga yankai swai sura agadi thamoigi laina singsi ayamba nupa singda aduga nupi singsina kitang chondaraga chahi yankai dagine yankai manga swai baugi suragadi kara kara thamoigi laina si lakpagi maram ne hek haina bamle sigi maram singsi kari no su dokyo saigi angang singji po matungda yawba thamoigi anaba sinataba chahi yangkhla yawriba angang anaba singje chahi sai chahi ni phu mu haraba matamdadi akhoi blood pressure wangmagi anaba se adum legalle amadi hengal emi pungkhuri makta aduga chahi ni phu hengalaba yankhayung pu chila kana mayam heart attack toba singase yankhali ta sengma maramdi yam leigare adu saigi blood pressure wangbasi akhoi Manipur da amadi India oina yamka na mi chame manungda kullum kunthra amdi blood pressure wangba incidence leire habako chaba thakpari soiba hagada thungmi sarukchi chang ka hen sasanba jinjak soiba amadi masai exercise tawdraba adu mamiyo singda ayamba tawli tawbudari bp wangba haibase chahi ni phugi wanate adum akhoi gi nahalang de leibon yawi masai kidney guma bira tawba endocrine system ne bira tawragadi dum bp wangba gi laina legalebako aduga chahi yam khalaba matamda toliba heart attack ase
ꯑꯁꯤꯒꯤꯗꯤ ꯃꯔꯝ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯏ ꯆꯦꯃꯨꯇꯣꯡ ꯄꯥꯏꯞꯁꯤ ꯐꯨꯟꯖꯤꯜꯂꯛꯇꯅ ꯊꯃꯣꯏꯗ ꯃꯆꯤꯟꯖꯥꯛ ꯄꯤꯕ ꯏꯌꯨ ꯃꯄꯨꯡ ꯐꯥꯅ ꯐꯪꯗꯕꯗꯒꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯣꯏ ꯍꯜꯂꯣ ꯇꯥꯛꯄꯤꯌꯨ ꯍꯜꯂꯣ ꯃꯅꯤꯄꯨꯔꯅꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯔꯦ ꯍꯥꯏꯕꯤꯌꯨ ꯗꯣꯛꯇꯔ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯗꯣꯛꯇꯔꯗ ꯀ꯭ꯋꯦꯁꯟ ꯍꯪꯕꯤꯌꯨ ꯑꯩꯁꯦ ꯅꯤꯡꯊꯧꯈꯣꯡꯗꯩꯅꯦꯕꯀꯣ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯂꯣꯏꯗꯥꯡ ꯀꯧꯋꯦꯕ ꯍꯣꯏ ꯂꯣꯏꯗꯥꯡ ꯅꯤꯡꯊꯧꯈꯣꯡꯗꯒꯤ ꯍꯥꯏꯕꯤꯌꯨ ꯑꯩꯁꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ BP ꯗꯥꯏꯕꯦꯇꯤꯁ ꯂꯣꯏꯅ ꯂꯩꯌꯦꯕꯀꯣ ꯆꯍꯤ ꯍꯥꯏꯕꯤꯌꯨ ꯏꯃꯥꯒꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯆꯍꯤꯁꯦ 60 ꯁꯨꯔꯦꯕ ꯍꯣꯏ 60 ꯍꯣꯏ ꯗꯥꯏꯕꯦꯇꯤꯁꯀ ꯑꯗꯒꯤ ꯍꯥꯔꯠꯀ ꯑꯅꯤꯁꯤ ꯑꯍꯨꯝꯁꯦ ꯍꯣꯏ ꯍꯥꯔꯠꯁꯨ ꯀꯥꯟꯖꯔꯨꯔꯦ ꯑꯗꯣ ꯗꯣꯛꯇꯔꯁꯦ ꯗꯣꯛꯇꯔ ꯀꯂꯥꯁꯦ ꯑꯦꯗꯚꯥꯟꯁ ꯍꯣꯁꯄꯤꯇꯥꯜꯗ ꯇꯥꯕꯗꯣ ꯅꯠꯇ꯭ꯔꯥ ꯁ꯭ꯋꯥꯏꯗꯗꯤ ꯐꯝꯕꯤꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯍꯪꯕꯤꯌꯨ ꯋꯥꯍꯪꯗꯨꯗ ꯍꯪꯕꯤꯌꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯁꯤ ꯁꯣꯔ ꯑꯍꯤꯡ ꯅꯨꯡꯗꯥꯡ ꯇꯨꯝꯕꯗ ꯁꯣꯔꯁꯦ ꯑꯃꯨꯛ ꯐꯨꯟꯗꯅꯀꯣ ꯍꯣꯏ ꯇꯨꯝꯃꯝꯕꯗꯒꯤ ꯇꯧꯔꯒ ꯃꯆꯥꯁꯤ ꯍꯧꯒꯠꯂꯛꯑꯒ ꯑꯃꯨꯛ ꯂꯥꯛꯅꯗꯅ ꯇꯧꯋꯦꯕ ꯑꯗꯣ ꯍꯥꯔꯠꯀꯤ ꯒꯨꯂꯤꯁꯨ ꯁꯨꯝ ꯆꯥꯏ ꯑꯗꯩ BP ꯗꯥꯏꯕꯦꯇꯤꯁꯀꯤꯁꯨ ꯁꯨꯝ ꯆꯥꯏ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯗꯣꯏꯅꯣ ꯗꯣꯛꯇꯔꯗꯒꯤ ꯐꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯅ ꯍꯪꯕꯤꯔꯛꯏꯕ ꯅꯤꯡꯊꯧꯈꯣꯡꯗꯒꯤ ꯂꯣꯏꯗꯥꯡꯅ ꯈꯪꯕꯤꯅꯤꯡꯉꯤꯁꯦ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯁꯤ ꯆꯍꯤꯒ 60 ꯁꯨꯔꯦ ꯗꯥꯏꯕꯦꯇꯤꯁꯁꯨ ꯂꯩ ꯍꯥꯔꯠꯀꯤꯁꯨ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯣꯔ ꯆꯅꯤꯡ ꯆꯃꯥꯡ ꯁꯝꯅꯗꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ ꯍꯤꯗꯥꯛꯁꯨ ꯆꯥꯔꯤ ꯍꯥꯏ ꯁ꯭ꯋꯥꯏꯁꯤꯗ ꯇꯁꯦꯡꯕꯗꯤ ꯂꯥꯏꯅꯥ ꯑꯅꯤꯃꯛ ꯍꯥꯏꯕꯤꯔꯤꯕꯁꯦ ꯉꯁꯥꯏ ꯗꯥꯏꯕꯦꯇꯤꯁꯁꯨ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯋꯥꯡꯕꯁꯨ ꯍꯥꯏꯗꯤ ꯍꯥꯏꯄꯔꯇꯦꯟꯁꯟ ꯂꯩꯕꯁꯤꯁꯨ ꯑꯅꯤꯃꯛꯁꯦ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯑꯩ ꯍꯥꯏꯖꯅꯤꯡꯕꯗ ꯑꯅꯤꯃꯛꯁꯤ ꯐꯥꯏꯕꯣꯛ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯗꯤ ꯃꯤ ꯑꯃꯗ ꯆꯍꯤ ꯌꯥꯝꯃꯒ ꯗꯥꯏꯕꯦꯇꯤꯁꯅ ꯃꯤ 5 ꯃꯅꯨꯡꯗ ꯃꯤ ꯑꯃꯃꯝꯗꯤ ꯗꯥꯏꯕꯦꯇꯤꯁ ꯅꯥꯔꯦꯕ ꯑꯩꯈꯣই ꯃꯅꯤꯄꯨꯔꯗꯁꯨ ꯀꯣ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯋꯥꯡꯕꯁꯤꯅ ꯃꯤ 100 ꯃꯅꯨꯡꯗ ꯃꯤ 20-30 ꯑꯃꯗꯤ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯋꯥꯡꯉꯦ ꯑꯗꯨꯅ ꯂꯥꯏꯅꯥ ꯃꯤ ꯑꯃꯗ ꯂꯥꯏꯅꯥ ꯑꯅꯤ ꯄꯨꯂꯞ ꯂꯩꯕꯁꯦ ꯃꯁꯤ ꯌꯥꯝ ꯇꯣꯏ ꯊꯣꯛꯀꯜꯂꯤ ꯑꯗꯨꯅ ꯑꯅꯥꯕ ꯑꯅꯤꯁꯤ ꯂꯩꯔꯕꯅꯤꯅ ꯉꯁꯥꯏ ꯑꯅꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕ ꯁꯣꯝꯅ ꯍꯥꯏꯕꯤꯔꯤꯕ ꯁꯣꯔ ꯍꯣꯟꯕ ꯋꯥꯕ ꯊꯕꯦꯠ ꯇꯧꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯦꯉꯁꯥꯏꯒꯤ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯋꯥꯡꯕꯅ ꯑꯌꯥꯝꯕ ꯇꯧꯒꯜꯂꯤ ꯗꯥꯏꯕꯦꯇꯤꯁ ꯅꯥꯔꯒ ꯁꯣꯔ ꯍꯣꯟꯕ ꯋꯥꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯤ ꯇꯧꯔꯣꯏ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯋꯥꯡꯕꯁꯤꯅ ꯄ꯭ꯔꯦꯁꯔꯗꯨ ꯍꯦꯜꯂꯛꯄꯗꯒꯤ ꯑꯅꯥꯕꯁꯤꯅ ꯍꯥꯔꯠꯇꯨ ꯆꯥꯎꯊꯣꯛꯑꯝꯃꯅꯤ ꯑꯃꯗꯤ ꯁꯣꯔ ꯍꯣꯟꯕ ꯋꯥꯗ ꯃꯉꯣꯟꯗ ꯑꯋꯥꯕ ꯇꯥꯍꯜꯂꯤꯕꯅꯤ ꯍꯥꯏꯖꯕ ꯑꯗꯨꯅ ꯑꯅꯤꯃꯛꯁꯦ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯊꯥꯕ ꯇꯥꯕꯅꯤ ꯑꯅꯤꯃꯛꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅ ꯍꯣꯠꯅꯕꯤꯔꯒ ꯏꯃꯥꯗꯨ ꯃꯄꯨꯟꯁꯤꯁꯨ ꯁꯥꯡꯅ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯋꯥꯡꯕꯁꯤ ꯋꯥꯡꯗꯅꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯥꯛ ꯌꯦꯟꯁꯥꯡꯁꯤ ꯊꯨꯝꯒꯤ ꯁꯔꯨꯛꯁꯤ ꯆꯥꯡ ꯍꯦꯟꯅ ꯆꯥꯍꯟꯕꯤꯗꯕ ꯑꯃꯗꯤ ꯃꯁꯥꯒꯤ ꯊꯨꯝ ꯑꯩꯈꯣꯏꯒꯤ ꯊꯥꯎꯒꯤ ꯁꯔꯨꯛ ꯆꯥꯕ ꯃꯇꯝ ꯌꯥꯔꯗꯤ ꯐꯥꯏꯟꯒꯨꯝꯕ ꯆꯥꯕꯤꯔꯒ ꯅꯠꯇ꯭ꯔꯒ ꯃꯅꯥ ꯃꯁꯤꯡꯒꯤ ꯁꯥꯕ ꯅꯨꯃꯤꯠ ꯂꯩ ꯃꯔꯨꯗꯒꯤ ꯁꯥꯕ ꯁꯟꯐ꯭ꯂꯥꯋꯔ ꯑꯣꯏꯜ ꯑꯣꯏꯜꯁꯤꯡꯕ ꯆꯥꯕꯤꯔꯒ ꯃꯆꯦꯠ ꯄꯤꯖꯕꯤꯔꯒ BPꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯅ ꯍꯣꯠꯅꯕꯤ ꯇꯥꯕ ꯑꯃꯗꯤ ꯗꯣꯛꯇꯔꯅ ꯃꯇꯝ ꯆꯥꯅ ꯌꯦꯡꯉꯒ ꯃꯉꯣꯟꯗ ꯍꯤꯗꯥꯛꯇꯣ ꯊꯥꯕꯤꯔꯒ ꯃꯥꯒꯤ ꯃꯄꯨꯟꯁꯤ ꯁꯣꯏꯅ ꯀꯟꯕ ꯉꯝꯒꯅꯤ ꯑꯃꯗꯤ ꯗꯥꯏꯕꯦꯇꯤꯁꯀꯤꯗꯤ ꯆꯥꯕ ꯊꯛꯄ ꯃꯇꯝꯗ ꯆꯤꯅꯤꯒꯤ ꯁꯔꯨꯛꯁꯤ ꯊꯤꯡꯕ ꯇꯥꯔꯦ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯍꯤꯗꯥꯛ ꯄꯤꯖꯔꯒ ꯏꯃꯥꯒꯤ ꯑꯋꯥꯕꯁꯤ ꯁꯣꯏꯅꯃꯛꯀꯤ ꯀꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯟꯖꯩ ꯑꯗꯨꯅ ꯃꯇꯝ ꯆꯥꯅ ꯌꯦꯡꯕꯤꯍꯧꯕ ꯃꯇꯝ ꯆꯥꯅ ꯈꯪꯕꯤꯍꯧꯔꯒ ꯑꯅꯥꯕꯒꯤ ꯃꯄꯨꯟꯁꯤ ꯁꯣꯏꯅ ꯀꯟꯕ ꯉꯝꯅꯤ ꯈꯟꯖꯩ ꯍꯣꯏ ꯍꯜꯂꯣ ꯇꯥꯛꯄꯤꯌꯨ ꯍꯜꯂꯣ ꯃꯅꯤꯄꯨꯔꯅꯤ ꯍꯜꯂꯣ ꯇꯥꯖꯔꯦ ꯍꯥꯏꯕꯤꯌꯨ ꯃꯤꯡ ꯂꯩꯐꯝ ꯐꯣꯟ ꯍꯥꯏꯕꯤꯌꯨ ꯇꯧꯖꯔꯦ ꯍꯧꯖꯤꯛ ꯈꯥꯡꯉꯕꯣꯛ ꯆꯥꯎꯔꯥꯛ ꯄꯥꯔꯠ 1 ꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯍꯦꯃꯟꯇ ꯈꯥꯡꯉꯕꯣꯛꯇꯒꯤ ꯍꯥꯏꯕꯤꯌꯨ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯦꯛꯁꯄꯥꯔꯇꯤ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯂꯥꯏꯅꯥꯁꯦ ꯃꯁꯤ ꯃꯥꯏꯟ ꯗꯤꯄ꯭ꯔꯦꯁꯟꯒꯤꯁꯨ ꯀꯣꯁ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝꯗꯁꯨ ꯑꯗꯨꯝ ꯂꯩꯖꯕꯅꯤꯅ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯋꯥ ꯉꯥꯡꯕꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯂꯩꯕ꯭ꯔꯥ ꯃꯁꯤ ꯀꯝꯗꯧꯅ ꯁꯤꯟꯗꯣꯝ ꯑꯣꯏꯔꯛꯄꯒꯦꯁꯦ ꯑꯃꯨꯛꯇꯪ ꯈꯪꯖꯅꯤꯡꯕ ꯐꯅꯤ ꯑꯩꯈꯣꯏꯒꯤ ꯍꯦꯃꯟꯇꯅ ꯍꯪꯕꯤꯅꯤꯡꯉꯤꯁꯤ ꯍꯥꯔꯠꯀꯤꯁꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯥꯡꯇꯛꯅꯕ ꯁ꯭ꯇ꯭ꯔꯦꯁꯀꯨꯝꯕ ꯂꯩꯔꯒ ꯃꯃꯥꯡꯗꯁꯨ ꯗꯣꯛꯇꯔꯅꯁꯨ ꯇꯥꯛꯄꯤꯈꯤꯕ ꯂꯩ ꯃꯁꯤ ꯑꯗꯨꯝ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯗꯅ ꯃꯔꯨꯑꯣꯏꯅ ꯃꯥꯅꯤ ꯑꯗꯩ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝꯗ ꯂꯩꯕ ꯃꯤꯑꯣꯏꯅꯤ ꯍꯦꯃꯟꯇꯁꯦ ꯇꯥꯛꯄꯤꯌꯨ ꯑꯗꯣ ꯉꯁꯥꯏꯒꯤ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛ ꯋꯥꯈꯟꯅꯕ ꯍꯥꯏꯕꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯃꯤꯍꯨꯟꯁꯤ ꯆꯣꯡꯕ ꯍꯦꯜꯂꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯆꯥꯎꯔꯥꯛꯅ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯅꯣꯔꯃꯦꯜꯂꯤ ꯑꯩꯈꯣꯏꯅ ꯃꯤꯍꯨꯟꯁꯤ ꯊꯕꯥꯛꯇ ꯆꯣꯡꯉꯦ ꯈꯪꯗꯕꯅꯦꯕ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯇꯝꯗ ꯃꯤꯍꯨꯟꯁꯤ ꯆꯣꯡꯕ ꯍꯦꯜꯂꯅꯦꯕ ꯊꯕꯥꯛꯇ ꯄꯥꯜꯄꯤꯇꯦꯁꯟꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯃꯤꯍꯨꯟ ꯆꯣꯡꯕ ꯍꯥꯏꯁꯦ ꯃꯁꯤ ꯌꯥꯝ ꯇꯧꯒꯜꯂꯤ ꯑꯃꯗꯤ ꯋꯥꯈꯜ ꯂꯥꯡꯇꯛꯅꯕꯅ ꯊꯃꯣꯏꯗ ꯑꯀꯥꯏꯕ ꯌꯥꯝ ꯊꯣꯛꯍꯜꯂꯤ
ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗ ꯋꯥꯈꯜ ꯗꯤꯄ꯭ꯔꯦꯁ ꯂꯩꯔꯒ ꯃꯤꯍꯨꯟꯁꯤ ꯇꯞꯊꯕꯁꯨ ꯌꯥꯎꯏ ꯑꯗꯨ ꯑꯌꯥꯝꯕꯅ ꯋꯥꯈꯜꯁꯤ ꯑꯍꯥꯟꯕ ꯂꯥꯛꯇꯪ ꯃꯇꯝꯗ ꯃꯤꯍꯨꯟ ꯌꯥꯝ ꯆꯣꯡꯒꯜꯂꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯏꯁꯥꯅ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯃꯣꯗꯤꯐꯤꯀꯦꯁꯟ ꯑꯃꯇꯪ ꯇꯧꯕꯤꯔꯒ ꯋꯥꯈꯜꯁꯤ ꯂꯥꯡꯇꯛꯅꯕ ꯋꯥꯈꯜꯁꯤ ꯂꯥꯛꯊꯅꯕ ꯍꯣꯠꯅꯕꯤ ꯇꯥꯔꯦ ꯅꯠꯇ꯭ꯔꯒ ꯗꯔꯀꯥꯔ ꯂꯩꯕ ꯍꯤꯗꯥꯛ ꯆꯥꯔꯒ ꯏꯁꯥꯁꯦ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯂꯩꯅꯕ ꯍꯣꯠꯅꯕꯤꯗ꯭ꯔꯒꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯊꯃꯣꯏꯁꯦ ꯃꯤꯍꯨꯟ ꯆꯣꯡꯕ ꯑꯃꯗꯤ ꯃꯤꯍꯨꯟ ꯇꯞꯊꯕ ꯑꯁꯦ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯀꯜꯂꯤ ꯑꯗꯨꯅ ꯏꯁꯥꯅ ꯋꯥꯟꯊꯕ ꯅꯠꯇ꯭ꯔꯒ ꯀꯣꯛ ꯉꯥꯎꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕꯤꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯥꯡꯇꯛꯅꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯁ꯭ꯇ꯭ꯔꯦꯁ ꯑꯦꯟ ꯁ꯭ꯇ꯭ꯔꯦꯟꯁꯦ ꯂꯩꯇꯅꯕ ꯍꯣꯠꯅꯕꯤ ꯇꯥꯔꯦ ꯑꯃꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯌꯣꯒ ꯁꯥꯟꯅꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯤꯗꯒꯤ ꯂꯧꯊꯣꯛꯈꯤꯅꯅꯕ ꯂꯝꯕꯤ ꯑꯃ ꯑꯩꯈꯣꯏꯅ ꯊꯤꯖꯕ ꯇꯥꯕꯅꯤ ꯍꯣꯏ ꯍꯣꯏ ꯌꯣꯒꯁꯤꯁꯨ ꯌꯥꯝ ꯀꯥꯟꯅꯕ ꯑꯃꯅꯦꯅ ꯍꯦꯛ ꯍꯦꯛ ꯗꯣꯛꯇꯔꯁꯤꯡꯅ ꯇꯥꯛꯄꯤ ꯍꯜꯂꯣ ꯇꯥꯛꯄꯤꯌꯣ ꯍꯜꯂꯣ ꯃꯅꯤꯄꯨꯔꯅꯤ ꯍꯜꯂꯣ ꯍꯜꯂꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯆꯪꯉꯛꯇ꯭ꯔꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯗꯣꯛꯇꯔꯗ ꯑꯃꯨꯛ ꯍꯪꯖꯒꯦ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯑꯅꯥꯕꯁꯤꯡꯁꯤꯗꯤ ꯂꯩꯔꯦ ꯃꯁꯤꯒꯤ ꯈꯪꯅꯅꯕ ꯅꯣꯔꯃꯦꯂꯤ ꯍꯥꯔꯠꯀꯤ ꯏꯁꯥꯗꯗꯤ ꯕꯤ ꯄꯤ ꯋꯥꯡꯕ ꯅꯠꯇ꯭ꯔꯒ ꯍꯥꯔꯠꯀꯤ ꯈꯔ ꯁꯣꯛꯄ ꯍꯧꯔꯛꯄꯁꯤ ꯑꯅꯥꯕꯁꯤꯡꯗꯗꯤ ꯏꯁꯥꯗꯗꯤ ꯈꯪꯖꯗꯦ ꯍꯥꯏ ꯗꯣꯛꯇꯔ ꯃꯁꯤ ꯆꯨꯝꯕ꯭ꯔꯥ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯅꯨꯡꯉꯥꯏꯔꯛꯇꯕ ꯌꯥꯎꯔꯒꯗꯤ ꯍꯦ ꯑꯩꯗꯤ ꯃꯁꯤ ꯆꯤꯡꯅꯕ ꯌꯥꯔꯦ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯃꯇꯝ ꯌꯧꯔꯦ ꯁꯤ ꯀꯃꯥꯏꯅ ꯈꯪꯒꯗꯒꯦ ꯑꯝꯇ ꯇꯥꯛꯄꯤꯌꯨ ꯇꯁꯦꯡꯕꯗꯤ ꯆꯨꯝꯃꯦ ꯁꯣꯝꯅ ꯍꯥꯏꯕꯤꯔꯤꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯋꯥꯡꯕꯁꯦ ꯍꯥꯏꯕꯗꯤ ꯑꯌꯥꯝꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯇꯧꯔꯤꯁꯦ ꯀꯣꯛꯁꯤ ꯂꯨꯝꯕ ꯀꯣꯛꯁꯤ ꯆꯤꯛꯄ ꯇꯨꯝꯕ ꯌꯥꯗꯕ ꯑꯗꯒꯤ ꯊꯕꯥꯛꯇ ꯃꯤꯍꯨꯟ ꯆꯣꯡꯕ ꯊꯕꯥꯛꯇ ꯅꯥꯕ ꯁꯣꯔ ꯋꯥꯕ ꯑꯁꯤꯅꯆꯤꯡꯕ ꯇꯧꯒꯜꯂꯦꯕꯀꯣ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯈꯔꯗꯗꯤ ꯑꯕꯥꯎꯠ 10% ꯃꯤ 100 ꯃꯤ 10 ꯕꯤ ꯄꯤ ꯋꯥꯡꯕ ꯃꯤ 100 ꯂꯩ ꯈꯜꯂꯤ ꯃꯤ 10 ꯃꯁꯥꯗ ꯁꯨꯝꯕ ꯁꯤꯝꯇꯝꯁꯦ ꯑꯃꯠꯇ ꯐꯥꯎꯗꯕ ꯍꯥꯏꯗꯤ ꯀꯣꯛꯁꯤ ꯆꯤꯛꯏ ꯂꯨꯝꯃꯤ ꯍꯥꯏꯕ ꯊꯕꯛꯅ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯕꯤ ꯄꯤꯁꯦ ꯋꯥꯡꯉꯒ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯒ ꯃꯥꯏ ꯃꯄꯨꯟꯁꯤ ꯂꯣꯏꯈꯤꯕ ꯌꯥꯎꯋꯦꯕ ꯃꯗꯨꯅꯤ ꯑꯩꯈꯣꯏꯅ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯋꯥꯡꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯥꯏꯂꯦꯟ ꯀꯤꯂꯔ ꯍꯥꯏꯁꯦ ꯃꯥ ꯉꯔꯥꯡꯁꯨ ꯆꯠꯍꯧꯕꯅꯤꯅ ꯉꯔꯥꯡꯁꯨ ꯎꯔꯝꯃꯤ ꯑꯁꯤꯗꯤ ꯀꯩꯁꯨ ꯇꯧꯍꯧꯗꯕꯅꯤ ꯍꯥꯏꯔꯒ ꯅꯨꯡꯗꯥꯡ ꯇꯨꯝꯃꯤꯉꯩꯗ ꯅꯠꯇ꯭ꯔꯒ ꯁꯗꯟꯂꯤ ꯐꯝꯃꯤꯉꯩꯗ ꯋꯥꯟꯊꯔꯒ ꯑꯗꯨꯝ ꯂꯩꯈꯤꯗꯕꯁꯤꯡꯁꯦ ꯕꯤ ꯄꯤꯁꯦ ꯌꯥꯝꯅ ꯋꯥꯡꯉꯒ ꯀꯣꯛꯀꯤ ꯏ ꯆꯪ ꯇꯣꯡꯕ ꯍꯥꯏꯕꯁꯤ ꯇꯠꯂꯒ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯒ ꯁꯣꯔ ꯍꯣꯟꯕ ꯂꯦꯞꯈ꯭ꯔꯒ ꯈꯨꯗꯛꯇ ꯑꯗꯨꯝ ꯂꯦꯞꯈꯤꯕ ꯌꯥꯎꯋꯤ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯥꯏꯂꯦꯟ ꯀꯤꯂꯔ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯀꯣꯛꯁꯤ ꯆꯤꯛꯄ ꯂꯨꯝꯕ ꯌꯥꯎꯔꯒꯗꯤ ꯃꯇꯝ ꯆꯥꯅ ꯗꯣꯛꯇꯔꯗ ꯆꯠꯂꯒ ꯕꯤ ꯄꯤ ꯋꯥꯡꯕ꯭ꯔꯥ ꯋꯥꯡꯗꯕ꯭ꯔꯥ ꯈꯪꯗꯣꯛꯄꯤꯌꯨ ꯍꯜꯂꯣ ꯈ꯭ꯋꯥꯏ ꯐꯕꯅꯤ ꯍꯜꯂꯣ ꯁꯣꯝꯒꯤ ꯐꯣꯟꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯌꯧꯔꯛꯇ꯭ꯔꯦ ꯑꯃꯨꯛꯇꯪꯒ ꯔꯤꯗꯥꯏꯜ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯍꯧꯖꯤꯛꯀꯤ ꯗꯣꯛꯇꯔꯅ ꯇꯥꯛꯄꯤꯔꯤꯁꯤꯒ ꯈꯔ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯏꯪꯁꯜꯂꯛꯄ ꯃꯇꯝ ꯅꯤꯡꯊꯝꯊꯥꯒꯤ ꯌꯥꯝꯅ ꯍꯧꯖꯤꯛꯁꯤ ꯀꯟꯅ ꯏꯪꯁꯜꯂꯛꯄ ꯃꯇꯝꯁꯨ ꯌꯧꯔꯤ ꯁ꯭ꯋꯥꯏꯁꯤꯗꯩꯁꯤꯗ ꯃꯔꯨꯑꯣꯏꯅ ꯍꯥꯔꯠꯀꯤ ꯄꯦꯁꯦꯟꯁꯤꯡ ꯑꯗꯨꯒ ꯆꯍꯤ ꯌꯥꯝꯃꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯃꯁꯤ ꯍꯦꯛ ꯍꯦꯛ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯒꯤ ꯑꯗꯨꯒ ꯍꯥꯔꯠꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯁꯤꯒꯤꯁꯨ ꯄꯥꯎꯁꯦ ꯍꯥꯟꯅ ꯇꯥꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯁꯤꯅ ꯈꯔ ꯀꯨꯡꯅ ꯇꯥꯁꯜꯂꯛꯄꯒꯨꯝꯕꯁꯨ ꯇꯥꯏ ꯑꯗꯨꯅ ꯅꯤꯡꯊꯝꯊꯥ ꯏꯪꯉꯛꯄ ꯃꯇꯝꯗ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯀꯔꯤ ꯑꯍꯣꯡꯕ ꯂꯥꯛꯄꯗꯒꯤ ꯍꯥꯔꯠꯀ ꯃꯔꯤ ꯆꯨꯝꯃꯦ ꯉꯁꯥꯏꯒꯤ ꯀꯣꯜ ꯀ꯭ꯂꯥꯏꯃꯦꯠꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗ ꯀꯣꯜ ꯀ꯭ꯂꯥꯏꯃꯦꯠ ꯏꯁ ꯅꯣꯠ ꯁꯨꯏꯇꯦꯕꯜ ꯐꯣꯔ ꯍꯥꯔꯠ ꯗꯤꯖꯤꯖ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯑꯏꯪꯕ ꯃꯇꯝ ꯁꯤꯖꯟꯁꯦ ꯑꯍꯜ ꯑꯣꯏꯕ ꯃꯤꯁꯤꯡꯗꯤ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏ ꯍꯥꯏꯕ ꯃꯔꯝꯗꯤ ꯏ ꯆꯦꯟꯕꯒꯤ ꯁꯤꯁꯇꯦꯝꯁꯤ ꯌꯥꯝꯅ ꯋꯥꯠꯂꯛꯄꯅꯤꯅ ꯍꯛꯆꯥꯡ ꯈꯣꯡ ꯈꯨꯠ ꯏꯪꯁꯜꯂꯛꯄ ꯑꯃꯗꯤ ꯍꯥꯔꯠꯇ ꯃꯊꯧ ꯇꯧꯕ ꯋꯥꯠꯂꯛꯄꯅꯤꯅ ꯏꯪꯉꯤꯉꯩ ꯃꯇꯝꯗ ꯆꯍꯤ ꯌꯥꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯃꯄꯨꯟꯁꯤꯗ ꯑꯋꯥꯕ ꯌꯥꯝ ꯇꯥꯒꯜꯂꯦꯕ ꯑꯗꯨꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯕꯤꯔꯒ ꯃꯁꯥꯁꯤ ꯏꯪꯗꯅꯕ ꯍꯣꯠꯅꯕꯤꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯒ ꯍꯤꯇꯔ ꯁꯤꯖꯤꯟꯅꯔꯒ ꯅꯠꯇ꯭ꯔꯒ ꯐꯤ ꯌꯥꯝ ꯁꯨꯖꯤꯜꯂꯒ ꯃꯁꯥꯁꯤ ꯏꯪꯗꯅꯕ ꯍꯣꯠꯅꯕꯤꯕꯁꯤꯅ ꯈ꯭ꯋꯥꯏ ꯐꯕ ꯎꯄꯥꯏ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯛꯄꯤꯌꯣ ꯍꯜꯂꯣ ꯃꯅꯤꯄꯨꯔꯅꯤ ꯍꯜꯂꯣ ꯇꯥꯖꯔꯤ ꯋꯥꯍꯪ ꯍꯪꯕꯤꯌꯨ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯂꯥꯏꯟꯁꯤꯗꯤ ꯈꯤꯇꯪ ꯃꯌꯦꯛ ꯁꯦꯡꯕꯗꯤ ꯋꯥꯠꯂꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯥꯛꯁꯟꯅꯕ ꯍꯣꯠꯅꯖꯒꯦ ꯇꯥꯛꯄꯤꯌꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯂꯩꯅꯥꯁꯦ ꯅꯥꯔꯦ ꯍꯥꯏꯕꯒꯤ ꯁꯤꯝꯇꯣꯝꯁꯦ ꯀꯔꯝꯍꯥꯏꯅ ꯈꯪꯒꯗꯒꯦ ꯍꯥꯏꯕꯗꯨꯝꯗꯒ ꯗꯣꯛꯇꯔꯗꯩ ꯈꯪꯖꯅꯤꯡꯕ ꯍꯣꯏ ꯐꯅꯤ ꯅꯥꯗ꯭ꯔꯤꯉꯩꯗ ꯀꯔꯝꯍꯥꯏꯅ ꯁꯦꯞ ꯇꯧꯍꯧꯔꯒ ꯑꯩꯈꯣꯏꯁꯦ ꯅꯥꯕ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯈꯪꯖꯅꯤꯡꯕ ꯍꯣꯏ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯀꯣꯟꯕꯒꯤꯗꯨꯅꯤ ꯑꯗꯨ ꯍꯧꯖꯤꯛꯇꯁꯨ ꯃꯃꯥꯡꯗ ꯍꯪꯖꯈꯤꯕꯅꯤ ꯑꯩꯁꯤ
ꯊꯃꯣꯏꯒꯤ ꯑꯅꯥꯕꯁꯤ ꯌꯥꯎꯗꯅ ꯂꯩꯔꯦ ꯑꯩꯁꯤ ꯊꯃꯣꯏꯒꯤ ꯑꯅꯥꯕ ꯂꯥꯛꯀꯗꯣꯔꯦ ꯁꯤ ꯀꯃꯥꯏꯅ ꯈꯪꯒꯗꯒꯦ ꯍꯥꯏꯕ ꯑꯃꯒ ꯉꯥꯛꯊꯣꯛꯅꯕꯒꯤ ꯂꯝꯕꯤꯁꯤꯡꯗꯨꯒ ꯇꯥꯛꯄꯤꯌꯨ ꯗꯣꯛꯇꯔ ꯉꯁꯥꯏꯒꯤ ꯏꯁꯥꯗ ꯊꯃꯣꯏꯒꯤ ꯑꯅꯥꯕ ꯂꯩꯔꯦ ꯂꯩꯇꯦ ꯍꯥꯏꯕꯁꯤꯕꯨꯗꯤ ꯃꯁꯥꯅ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯏꯕꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯈꯤꯕ ꯃꯁꯥꯗ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯦ ꯊꯕꯥꯛꯇꯤ ꯃꯤꯍꯨꯟ ꯆꯣꯡꯉꯦ ꯀꯣꯛꯁꯤ ꯆꯤꯛꯑꯦ ꯀꯣꯛ ꯉꯥꯎꯔꯦ ꯑꯃꯗꯤ ꯏꯁꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯑꯒꯗꯤ ꯁꯣꯟꯊꯔꯛꯑꯒꯗꯤ ꯑꯃꯨꯛꯇꯪ ꯗꯣꯛꯇꯔꯒ ꯇꯥꯟꯅꯔꯒ ꯅꯠꯇ꯭ꯔꯒ ꯑꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯆꯠꯂꯒ ꯏꯔꯝ ꯁꯝ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯄꯤꯔꯒꯗꯤ ꯈ꯭ꯋꯥꯏ ꯐꯕ ꯑꯣꯏꯅ ꯍꯥꯏꯖꯕꯀꯣ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯅꯕꯒꯤ ꯂꯝꯕꯦꯜꯗꯤ ꯑꯅꯥꯕꯗꯣ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯋꯥꯡꯉꯒꯗꯤ ꯋꯥꯡꯉꯤꯗꯣ ꯋꯥꯡꯗꯅ ꯍꯣꯠꯅꯕꯤꯕ ꯇꯥꯛꯄꯤꯌꯨ ꯍꯜꯂꯣ ꯃꯅꯤꯄꯨꯔꯅꯤ Good morning, sir. Good morning, good morning. I attend in Makalaka, the Masana in Nauman. Ahoy, Inova, have you tapped? Hati Lena, okay, Tajin Min Chongba, Pambong Wam Chongba, Tang from the Pakistan, some more at the Conject Tang Hopatar, Kamoko Majo, Hati Lena has more congening. And it's a book and the crazy Hat Nare had Sologadi. Normally you will have summer taga, I'm a Korean taga, pay and got to Tony. Possibly I'm Sumzan or Sima. Hoi, Penny, Yamna. Interesting. Ahanbagi Inoba, New Zealand, is a doctor. Ahanbagi Wigi Tazin Bambom Gumba Chuba, si hard Nabagi Kudam Obeabra. Ahanbagi Wahangsina and the Anisubasina, Akwigi Kanagumba Singna, no Magi. You hidaksi pek ama aniga paibasi heart ki pay and a hainabasu yawe the sing makidi siguma nisa sing di yarinke any anaba that season adam naba doctor sing the habibani Dr. Gimot have you Nati Sagi Tamoy Anabasi labor muishinga I haja kiba tabak naba tajin white of a poem ko Paul Bamayamche, where be I Tamoy Anaba? I do masada te anaba lungski problem labor. Achagi masal naba chingba among Olympia. Sakaugi suppose Sakau yam naba musing the Sakau G Naragadi Asagi tabak the Saba Amadi Naba said Powden didn't power have a call. Nangzi, Jai Salaga Tungiba, Mikatomatum, the tabaki sa and a quarter letter matum do. Shas hard Sakau and Aba, labor regiment to come to pick up the Adubu Maduna Asagi. Twin of Salava, Amadi, Masalas from Watsalagadi, Aquena, ye, Masisa how in a theatre Tamuilena, labor habit to come with that now in Matam that you go. The Jayam of amusing the Chayakuna Hajigiba, Jay Yankayum push for the hyper musing the whatever the Maduna, Shagi, Tamui, Anabado, Jingnara, BBI, Amadi, Yam, the Pataquan, EC, Gumton, Utopia, and the blood pressure check, Torgadon, Kangam Hazabako. Aduga. Atopomana, Jinjakche, Jinjakche Maruina, some Hangbiriba you talk project, and I high. I do pay a money piper, Yam Pamina, Mado, I give more maternity. Is had a carnival, Toton Pangde, Dobigano, you Taga, Quasaraga, is had a mihun, with tabak, Amadi, Pak, is had a no item here, power, I don't know, 80 is had a Sangiba using Todona Canani. Pangi habitat AD hygienic day, Ganaum, what a day pay a money paragadum, hard panam habitat, Tajabigano, Amadi tucked up in a pay, Jerobe, Tapa, you tapa, Todong each other, heart the Kadabagi, Pont Pang Nality. Hello, Tapu, hello, Manipurni. Good morning, sir. Good morning, Tapu. I heard it more on me like I think. Tapu. I tell you, say, young Kay, Mari Mudvine shooter. ꯃꯔꯛꯇ ꯊꯕꯛꯁꯦ ꯈꯔ ꯁꯨꯔꯒ ꯑꯩꯈꯣꯏꯒꯤ ꯄꯣꯏ ꯊꯪꯕꯒꯤ ꯑꯩꯈꯣꯏ ꯆꯈꯥꯎꯒꯤ ꯃꯊꯛꯇ ꯁꯥꯔꯤ ꯁꯥꯔꯤ ꯇꯧꯔꯒꯀꯣ ꯁꯣꯔ ꯍꯣꯟꯕꯁꯦ ꯈꯔ ꯋꯥꯕꯒꯨꯝꯕꯁꯦ ꯑꯃꯨꯛ ꯇꯧꯋꯦ ꯁꯥꯔ ꯃꯁꯤꯁꯦ ꯑꯩꯅꯁꯨ ꯃꯃꯥꯡꯗꯁꯨ ꯇꯦꯁ ꯀꯌꯥ ꯇꯧꯔꯦ ECG ꯀꯌꯥ ꯂꯧꯔꯦ ꯑꯗꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯅ ꯅꯣꯔꯃꯦꯜꯅꯤꯅ ꯍꯥꯏꯕꯤꯔꯛꯄ ꯗꯣꯛꯇꯔꯅ ꯀꯌꯥꯝ ꯇꯣꯏꯅ ꯍꯧꯋꯦ ꯑꯗꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯣꯏꯅꯗꯅ ꯂꯩꯔꯕ꯭ꯔꯥ ꯂꯩꯇꯦ ꯁꯥꯔ ꯃꯔꯛ ꯊꯕꯛꯀꯨꯝꯕ ꯈꯔ ꯁꯨꯔꯒ ꯄ꯭ꯔꯦꯁꯔ ꯈꯔ ꯀꯟꯕ ꯇꯧꯔꯀꯥꯟ ꯇꯧꯕꯅꯤ ꯁꯥꯔ ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯒ ꯐꯒꯗꯒꯦ ꯑꯗꯨꯒ ꯆꯈꯥꯎꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔꯗꯤ ꯂꯩꯖꯕ ꯁꯥꯔ ꯑꯗꯣ ꯁꯥꯔ ꯑꯩ ꯍꯥꯏꯄꯔꯇꯦꯟꯁꯟ ꯈꯔꯁꯨ ꯂꯩꯖꯩ ꯑꯗꯣ ꯀꯩ ꯍꯪꯕꯤꯅꯤꯡꯉꯤꯗꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯦꯕ ꯊꯕꯥꯛ ꯑꯣꯏ ꯊꯪꯕꯗ ꯅꯥꯏ ꯇꯧꯕ ꯐꯥꯎꯏ ꯍꯥꯏꯕꯁꯦꯀꯣ ꯏꯁꯥꯒꯤ
ꯆꯥꯈꯥꯎꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯁꯨ ꯆꯥꯈꯥꯎ ꯕꯦꯔꯥ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯁꯨ ꯑꯦꯁꯤഡ് ꯌꯥꯝꯅ ꯍꯦꯟꯅ ꯊꯣꯛꯑꯒ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯊꯕꯥꯛꯀꯤ ꯃꯌꯥꯏ ꯊꯪꯕ ꯁꯔꯨꯛ ꯑꯃꯗꯤ ꯑꯣꯏꯗꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯁꯨ ꯑꯗꯨꯝ ꯐꯥꯎꯋꯤ ꯍꯥꯏꯖꯕꯅꯤꯀꯣ ꯆꯥꯈꯥꯎꯒꯤ ꯁꯔꯨꯛꯁꯦ ꯑꯩꯅ ꯃꯣꯔꯣꯛ ꯌꯥꯝꯅ ꯆꯥꯗ꯭ꯔꯕ ꯌꯨ ꯊꯛꯇ꯭ꯔꯕ ꯁꯤꯡꯖꯨ ꯀꯥꯡꯉꯧ ꯄꯨꯔꯥ ꯃꯌꯥꯝ ꯆꯥꯗ꯭ꯔꯕ ꯆꯥꯈꯥꯎꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯗꯤ ꯅꯥꯔꯤꯕ ꯁꯔꯨꯛꯇꯨ ꯃꯗꯨ ꯆꯥꯈꯥꯎꯗꯤ ꯑꯣꯏꯔꯔꯣꯏ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯃꯤꯟꯁ ꯍꯥꯏꯕ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯑꯣꯏꯔꯒꯗꯤ ꯍꯥꯔꯠꯀꯤ ꯑꯅꯥꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯆꯤꯡꯅꯗ ꯌꯥꯗꯦ ꯑꯗꯨꯕꯨ ꯁꯣꯝꯅ ECG ꯂꯧꯔꯒ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯑꯇꯩ ꯑꯇꯩ ꯌꯦꯡꯀꯥꯟꯗ ꯀꯩꯁꯨ ꯂꯩꯇꯦ ꯅꯣꯔꯃꯦꯜꯅꯤ ꯍꯥꯏꯔꯛꯏꯕꯗꯣ ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤ ꯅꯥꯔꯤꯉꯩ ꯃꯇꯝꯗꯨꯗ ꯂꯧꯍꯧꯗꯕ ECG ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯕꯀꯣ ꯑꯗꯨ ꯆꯍꯤ ꯌꯥꯝꯃꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯇꯦꯁ ꯈꯔ ꯇꯧꯔꯒ ꯊꯃꯣꯏꯒꯤ ꯑꯅꯥꯕꯗ ꯂꯩꯕ꯭ꯔꯥꯗꯣ ꯈꯪꯗꯣꯛꯄꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯣꯜ ꯇꯔꯝ ꯃꯣꯅꯤꯇꯔ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯁ꯭ꯇ꯭ꯔꯦꯁ ꯇꯦꯁ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯏꯀꯣꯟꯆꯤꯡꯕ ꯈꯔ ꯂꯧꯊꯣꯛꯄꯤꯔꯒ ꯅꯨꯡ ꯇꯦꯁ ꯇꯧꯔꯒ ꯃꯗꯨꯗꯤ ꯇꯣꯏꯅ ꯍꯧꯔꯕꯅꯤꯅ ꯈꯪꯗꯣꯛꯄꯤꯕꯅ ꯍꯦꯟꯅ ꯐꯕ ꯑꯣꯏꯒꯅꯤ ꯑꯣꯀꯦ ꯑꯗꯨꯒ ꯃꯥꯒꯤ ꯊꯥꯖꯤꯟ ꯁꯧꯕꯁꯤꯒꯤ ꯁꯥꯔꯤꯕꯗꯣ ꯉꯁꯥꯏ ꯆꯥꯈꯥꯎꯗꯨ ꯕꯦꯔꯥ ꯇꯧꯔꯒ ꯌꯥꯝ ꯇꯧꯒꯟꯕ ꯍꯣꯏ ꯃꯗꯨꯒꯤ ꯔꯤꯖꯜꯇꯨꯃꯗꯤ ꯍꯥꯏꯕꯤꯔꯝꯗ꯭ꯔꯦ ꯍꯥꯔꯠꯀꯤꯗꯤ ECG ꯌꯦꯡꯉꯨꯔꯒ ꯅꯣꯔꯃꯦꯜ ꯑꯣꯏ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯔꯠꯀꯤꯗꯤ ꯂꯩꯇꯦ ꯍꯥꯏꯕꯅꯤꯅ ꯑꯇꯩ ꯆꯥꯈꯥꯎꯒꯤ ꯑꯣꯏꯕ ꯑꯦꯁꯤꯗꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯍꯜꯂꯣ ꯇꯥꯛꯄꯤꯌꯨ ꯍꯜꯂꯣ ꯇꯥꯖꯔꯦ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯩ ꯆꯍꯤ 50 ꯁꯨꯖꯔꯛꯑꯦ ꯇꯥꯛꯄꯤꯌꯨ ꯑꯗꯨꯒ ꯏꯁꯥꯁꯦ ꯗꯥꯏꯕꯦꯇꯤꯁ ꯄꯦꯁꯦꯟꯁꯨ ꯑꯣꯏꯕ ꯑꯗꯨꯒ BPꯁꯨ ꯋꯥꯡꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯗꯣꯛꯇꯔꯁꯤꯡꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯆꯥꯐꯝ ꯊꯣꯛꯄ ꯒꯨꯂꯤꯁꯨ ꯑꯗꯨꯝ ꯆꯥꯖꯩ ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯩꯈꯣꯏꯅ ꯆꯤꯟꯖꯥꯛꯇ ꯀꯔꯤ ꯀꯔꯤ ꯆꯥꯔꯒꯗꯤ ꯈꯔ ꯃꯈꯩ ꯍꯦꯟꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯪꯖꯅꯤꯡꯕ ꯍꯣꯏ ꯍꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯇꯧꯕꯤꯔꯛꯏꯁꯦ ꯃꯤꯡꯗꯤ ꯍꯥꯏꯕꯤꯔꯝꯗ꯭ꯔꯦ ꯑꯦꯅꯤꯋꯦ ꯆꯍꯤ 50 ꯃꯉꯥ ꯁꯨꯔꯕꯅꯤ 55 ꯆꯍꯤ 55 ꯑꯗꯨꯒ ꯗꯥꯏꯕꯦꯇꯤꯁ BP ꯂꯣꯏꯅꯗꯅ ꯆꯠꯂꯤ ꯍꯤꯗꯥꯛ ꯆꯥꯔꯤ ꯍꯧꯖꯤꯛ ꯄꯥꯝꯕꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅ ꯐꯔꯗꯔ ꯀꯝꯄ꯭ꯂꯤꯀꯦꯁꯟ ꯂꯩꯇꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯔꯤ ꯆꯤꯟꯖꯥꯛ ꯃꯔꯨꯑꯣꯏꯅ ꯆꯥꯔꯒ ꯇꯁꯦꯡꯕꯗꯤ ꯉꯁꯥꯏꯒꯤ ꯑꯩ ꯍꯥꯏꯖꯕꯗꯣ ꯗꯥꯏꯕꯦꯇꯤꯁꯀ BPꯒꯁꯦ ꯑꯅꯤꯁꯤ ꯄꯨꯟꯅ ꯌꯥꯝꯅ ꯂꯩꯒꯜꯂꯦꯕ ꯃꯤ ꯑꯃꯗꯀꯣ ꯂꯥꯏꯅꯥꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯇꯦꯒꯣꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯃꯇꯧꯅꯤ ꯑꯗꯨꯕꯨ ꯑꯅꯤꯁꯤ ꯄꯨꯟꯅ ꯂꯩꯒꯟꯕꯅꯤ ꯑꯩꯈꯣꯏꯅ ꯑꯅꯤꯃꯛꯀꯤ ꯐꯅꯕ ꯂꯝꯕꯤꯁꯤ ꯆꯠꯄꯤꯕ ꯇꯥꯕꯅꯤ ꯇꯁꯦꯡꯅ ꯍꯦꯛꯇ ꯗꯥꯏꯕꯦꯇꯤꯁꯀꯤꯗꯃꯛꯇ ꯄ꯭ꯔꯤꯀꯣꯁꯟ ꯂꯧꯔꯒ BP ꯋꯥꯡꯗꯅꯕ ꯄ꯭ꯔꯤꯀꯣꯁꯟ ꯂꯧꯍꯧꯗ꯭ꯔꯒꯗꯤ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯑꯅꯤꯃꯛꯀꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤ ꯂꯧꯕꯤꯕ ꯇꯥꯔꯦ ꯗꯥꯏꯕꯦꯇꯤꯁꯀꯤꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯤ ꯆꯥꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯆꯤꯅꯤ ꯁꯔꯨꯛꯁꯤ ꯌꯥꯝꯈꯩ ꯌꯥꯎꯗꯅꯕ ꯍꯣꯠꯅꯕꯤꯕ ꯇꯥꯔꯦ ꯆꯥꯕ ꯊꯛꯄ ꯃꯇꯝꯗ ꯑꯃꯗꯤ ꯏꯁꯥꯁꯤ ꯑꯦꯛꯁꯔꯁꯥꯏꯖ ꯆꯥꯡ ꯅꯥꯏꯅ ꯇꯧꯕꯤꯕ ꯁꯤꯃ ꯇꯧꯕꯤꯕ ꯇꯥꯔꯦ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯋꯥꯡꯉꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯊꯨꯝꯒꯤ ꯁꯔꯨꯛꯁꯤ ꯆꯥꯡ ꯍꯦꯟꯅ ꯆꯥꯕꯤꯗꯕ ꯑꯃꯗꯤ ꯃꯔꯦꯛ ꯃꯍꯥꯎ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯊꯥꯎꯁꯤꯡ ꯏꯁꯥꯗ ꯁꯦꯆꯨꯔꯦꯇꯦꯠ ꯐꯦꯠ ꯌꯥꯝ ꯌꯥꯎꯕ ꯆꯥꯕꯁꯤꯡ ꯑꯁꯦ ꯇꯣꯛꯊꯣꯛꯄꯤꯔꯒ ꯍꯤꯗꯥꯛ ꯑꯅꯤꯃꯛꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯆꯥꯕꯤꯔꯒ ꯃꯇꯝ ꯁꯥꯡ ꯆꯥꯕꯤꯒꯗꯕꯅꯤ ꯍꯥꯏꯖꯕ ꯍꯣꯏ ꯁꯥꯖꯦꯟꯁꯤꯃꯗꯤ ꯑꯅꯤꯃꯛꯇ ꯇꯧꯕ ꯇꯥꯕꯅꯤ ꯍꯣꯏ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯥꯛꯄꯤꯌꯨ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯩ ꯋꯥꯡꯈꯩ ꯇꯣꯛꯄꯝ ꯂꯩꯀꯥꯏꯗꯒꯤ ꯃꯦꯗꯥꯝ ꯁꯅꯥꯇꯣꯝꯕꯤꯅꯦꯕ ꯍꯥꯏꯕꯤꯌꯨ ꯁꯅꯥꯇꯣꯝꯕꯤ ꯁꯥꯔꯅꯕꯨꯗꯤ ꯌꯥꯝ ꯐꯖꯅ ꯇꯥꯛꯄꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯛꯂꯛꯄꯗꯒꯤ ꯌꯥꯎꯕ ꯑꯉꯥꯡ ꯑꯃ ꯍꯥꯏꯕꯤꯈꯤꯕ ꯁꯥꯔꯅꯀꯣ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯉꯥꯡꯁꯤꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯧꯖꯤꯛꯀꯤ ꯑꯅꯥꯕꯁꯦ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯈꯪꯒꯗꯒꯦ ꯍꯥꯏꯕꯁꯦ ꯁꯥꯔꯗꯒꯤ ꯑꯝꯇ ꯇꯥꯛꯄꯤꯔꯝꯃꯣ ꯁꯥꯔꯗꯒꯤ ꯍꯣꯏ ꯍꯣꯏ ꯐꯅꯤ ꯆꯨꯝꯃꯦ ꯑꯉꯥꯡ ꯄꯣꯛꯊꯣꯛꯄꯗ ꯌꯥꯎꯕ ꯑꯉꯥꯡꯁꯤ ꯑꯉꯥꯡꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯃꯦ ꯊꯃꯣꯏꯒꯤ ꯂꯥꯏꯅꯥ ꯂꯩꯔꯦ ꯅꯣꯏ ꯑꯩꯈꯣꯏꯗꯗꯤ ꯊꯕꯥꯛ ꯅꯥꯔꯦ ꯑꯗꯒꯤ ꯁꯣꯔ ꯋꯥꯔꯦ ꯍꯥꯏꯕ ꯌꯥꯕꯅꯦꯕ ꯑꯉꯥꯡꯁꯤꯅ ꯍꯥꯏꯕ ꯉꯝꯗꯦꯕ ꯉꯝꯗꯕꯁꯤ ꯀꯃꯥꯏꯅ ꯈꯪꯒꯗꯒꯦ ꯍꯥꯏꯕꯗ ꯑꯉꯥꯡꯁꯤꯡꯁꯦ ꯄꯣꯛꯊꯣꯛꯄꯃꯇꯝꯁꯤꯗ ꯃꯃꯥꯏ ꯈꯣꯝ ꯊꯛꯄꯁꯤꯗ ꯌꯥꯝꯐꯨꯡ ꯐꯥꯅ ꯊꯛꯄ ꯉꯝꯗꯕ ꯍꯦꯛꯇ ꯇꯣꯛꯊꯣꯛꯈꯤꯗꯅ ꯃꯁꯥꯁꯤ ꯁꯣꯔ ꯍꯣꯟꯅꯤ ꯃꯁꯥꯁꯤ ꯇꯤꯡꯊꯣꯛꯄ ꯇꯧꯕ ꯁꯣꯔ ꯋꯥꯕ ꯑꯁꯤꯅꯆꯤꯡꯕ ꯌꯥꯝ ꯇꯧꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯉꯥꯡꯁꯤ ꯃꯊꯕꯥꯛꯇ ꯃꯤꯍꯨꯟ ꯆꯣꯡꯉꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯁꯤ ꯁꯣꯔ ꯍꯣꯟꯕ ꯋꯥꯗꯅ ꯉꯁꯥꯏꯒꯤ ꯃꯊꯕꯥꯛꯇ ꯃꯤꯍꯨꯟ ꯆꯣꯡꯕꯁꯤ ꯅꯠꯇꯅ ꯃꯁꯥꯁꯤ ꯔꯦꯁꯂꯦꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯗꯥꯡ ꯐꯪꯉꯤ ꯏꯊꯤꯉꯥꯏ ꯇꯨꯝꯃꯨ ꯌꯥꯗꯕ ꯑꯃꯗꯤ ꯃꯁꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒ ꯌꯦꯡꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯇꯩꯅ ꯒ꯭ꯔꯣꯠ ꯔꯤꯇꯥꯔꯗꯦꯁꯟ ꯑꯩꯈꯣꯏꯒꯤ ꯃꯁా ꯆꯥꯎꯈꯠꯇꯕ ꯍꯥꯏꯗꯤ ꯆꯥꯎꯕ ꯊꯤꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯎꯕ ꯍꯦꯟꯗꯕ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯇꯧꯔꯒꯗꯤ ꯏꯁꯝ ꯁꯝꯅ ꯗꯣꯛꯇꯔ ꯑꯃꯗ ꯄꯨ ꯌꯦꯡꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯒ ꯑꯦꯛꯁꯔꯦ ꯑꯃ ꯂꯧꯔꯒ ꯃꯥꯒꯤ ꯍꯥꯔꯠꯇꯨ ꯆꯥꯎꯕ꯭ꯔꯥ ꯆꯥꯎꯗꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯒ ꯏꯀꯣ ꯑꯃ ꯂꯧꯊꯣꯛꯄꯤꯔꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯍꯥꯔꯠꯀꯤ ꯃꯇꯝ ꯑꯍꯣꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯒꯤ ꯄꯥꯏꯞꯅꯤꯡꯗꯨ ꯈꯨꯖꯟꯕ꯭ꯔꯥ ꯈꯣꯠꯆꯟꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯗꯣꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯕꯗꯤ ꯑꯉꯥꯡꯁꯤꯡꯁꯤ ꯑꯣꯔꯦꯜ ꯄꯣꯂꯤꯑꯣ ꯄꯤꯊꯛꯄ ꯃꯇꯝꯗ ꯏꯃ꯭ꯌꯨꯅꯥꯏꯖꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯗꯣꯛꯇꯔꯁꯤꯡꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯊꯣꯛꯄꯤꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯣꯏ
ꯍꯧꯖꯤꯛꯀꯤ ꯗꯣꯛꯇꯔꯅ ꯉꯁꯥꯏ ꯃꯊꯛꯇꯒꯤ ꯀꯣꯂꯔꯁꯤꯡꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯄꯤꯕꯤꯕꯗ ꯇꯣꯏꯅ ꯄꯟꯕꯤꯕ ꯃꯩꯈꯨ ꯑꯗꯨꯒ ꯍꯤꯗꯥꯛ ꯃꯅꯥ ꯌꯨ ꯃꯁꯤ ꯁꯤꯖꯤꯟꯅꯕꯁꯤꯡꯁꯦ ꯉꯥꯛꯊꯣꯛꯅꯕꯒꯤ ꯂꯝꯕꯤ ꯁꯨꯝ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯁꯤꯁꯤꯡꯁꯤꯅ ꯃꯥꯡꯍꯜꯂꯤꯕ ꯍꯥꯔꯠꯀ ꯁꯤꯒ ꯃꯔꯤ ꯂꯩꯅꯔꯤꯕꯁꯤ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯃꯩꯈꯨ ꯁꯤꯖꯤꯟꯅꯕ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯅꯤꯄꯨꯔꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯍꯥꯔꯠꯁꯤ ꯑꯗꯨꯒꯨꯝꯕ ꯂꯥꯏꯅꯥꯁꯤ ꯉꯥꯛꯊꯣꯛꯄ ꯉꯝꯅꯕ ꯍꯥꯔꯠꯀꯤ ꯊꯃꯣꯏ ꯑꯅꯥꯕ ꯂꯩꯍꯟꯗꯅꯕ ꯍꯣꯠꯅꯕ ꯃꯇꯝꯁꯤꯗ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯑꯣꯏꯕ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯋꯥꯡꯕꯒꯤ ꯑꯣꯏꯌꯨ ꯉꯥꯛꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯦꯕ ꯃꯁꯤ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯗꯤ ꯈꯪꯍꯧꯗ꯭ꯔꯒꯗꯤ ꯑꯋꯥꯕꯁꯤ ꯌꯥꯝ ꯇꯣꯏ ꯇꯥꯒꯜꯂꯤ ꯍꯥꯏꯖꯕꯀꯣ ꯃꯁꯤꯗ ꯉꯥꯛꯊꯣꯛꯄ ꯉꯝꯅꯕꯗꯅ ꯑꯩꯈꯣꯏꯅ ꯍꯟꯖꯤꯟꯅ ꯃꯌꯥꯝ ꯍꯥꯏꯖꯔꯤꯕꯁꯦ ꯑꯗꯨꯅ ꯆꯥꯕ ꯊꯛꯄ ꯃꯇꯝꯁꯤꯗ ꯁꯦꯆꯨꯔꯦꯇꯦꯠ ꯐꯦꯠ ꯌꯥꯝ ꯌꯥꯎꯕ ꯊꯥꯎꯁꯤꯡꯁꯤ ꯆꯥꯕꯤꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯌꯥꯔꯤꯃꯈꯩꯗꯤ ꯃꯅꯥ ꯃꯁꯤꯡ ꯁꯨꯡꯕꯁꯤ ꯆꯥꯕꯤꯒꯗꯕꯅꯤ ꯁꯟꯐ꯭ꯂꯥꯋꯔ ꯑꯣꯂꯤꯞ ꯑꯣꯏꯜ ꯍꯪꯒꯥꯝ ꯊꯥꯎ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯁꯤ ꯆꯥꯒꯗꯕꯅꯤ ꯊꯥꯎ ꯆꯥꯕ ꯃꯇꯝꯗ ꯁꯥ ꯉꯥ ꯑꯇꯦꯛꯄ ꯌꯥꯝ ꯇꯣꯏ ꯆꯥꯔꯒ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯁꯔꯨꯛꯁꯤ ꯋꯥꯡꯈꯠꯂ ꯏꯁꯥꯗ BP ꯋꯥꯡꯕꯒꯤ ꯁꯔꯨꯛꯁꯤ ꯌꯥꯝ ꯍꯦꯜꯂꯦ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯆꯨꯔꯨꯕꯤ ꯊꯛꯑꯒ ꯀꯩ ꯑꯀꯥꯏꯕ ꯂꯥꯛꯀꯗꯤ ꯏ ꯆꯦꯟꯕ ꯎꯇꯣꯡ ꯄꯥꯏꯞꯁꯤꯡꯁꯤ ꯈꯨꯖꯤꯜꯂꯛꯑꯦꯕ ꯀ꯭ꯋꯥ ꯖꯜꯗꯥ ꯆꯥꯕ ꯑꯗꯒꯤ ꯆꯨꯔꯨꯕꯤ ꯊꯛꯄ ꯃꯣꯏꯁꯤꯡ ꯑꯁꯦ ꯉꯁꯥꯏꯒꯤ ꯃꯤꯍꯨꯟ ꯆꯣꯡꯕ ꯑꯃꯗꯤ ꯏ ꯆꯦꯡ ꯎꯇꯣꯡ ꯄꯥꯏꯕ ꯈꯨꯖꯟꯕꯒꯤ ꯁꯔꯨꯛꯁꯤ ꯌꯥꯝ ꯍꯦꯜꯂꯤ ꯌꯨ ꯊꯛꯑꯒ ꯃꯤꯍꯨꯟ ꯆꯣꯡꯕ ꯍꯦꯜꯂꯤ ꯀꯅꯥꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕꯗꯣꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯏꯁꯥꯗ ꯌꯥꯎꯕ ꯊꯃꯣꯏꯁꯦ ꯃꯁꯤ ꯌꯥꯝ ꯏꯪꯅ ꯇꯞꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯍꯣꯠꯅꯕꯤꯒꯗꯕꯅꯦꯕ ꯁꯥꯎꯅꯕ ꯅꯈꯣꯏꯅ ꯌꯨ ꯊꯛꯆꯜꯂꯣ ꯆꯨꯔꯨꯕꯤ ꯊꯛꯆꯜꯂꯣ ꯀ꯭ꯋꯥ ꯆꯥꯁꯜꯂꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯤꯍꯨꯟ ꯆꯣꯡꯕ ꯇꯥꯕꯅꯤ ꯁꯣꯔ ꯋꯥꯕ ꯇꯥꯕꯅꯤ ꯍꯥꯏꯖꯕ ꯃꯁꯤ ꯇꯧꯕꯤꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯣꯂꯔꯁꯤꯡꯅꯁꯨ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯈꯪꯅꯤꯡꯕ ꯋꯥꯐꯝꯁꯤ ꯍꯧꯖꯤꯛꯀꯤ ꯀꯔꯤ ꯆꯤꯟꯖꯥꯛ ꯆꯥꯒꯗꯒꯦ ꯍꯥꯔꯠꯀꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯐꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯔꯠꯀꯤ ꯑꯅꯥꯕꯁꯤꯗꯒꯤ ꯉꯁꯥꯏꯒꯤ ꯊꯃꯣꯏꯁꯤ ꯃꯄꯥꯡ ꯀꯟꯅꯕ ꯃꯁꯥ ꯃꯎ ꯐꯅ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯎꯅ ꯇꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯐꯕ ꯆꯤꯟꯖꯥꯛ ꯃꯤꯟꯁ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯃꯌꯥꯝꯁꯦ ꯆꯥꯕ ꯊꯛꯄ ꯃꯇꯝꯁꯤꯗ ꯃꯇꯝꯁꯤ ꯆꯥꯡ ꯅꯥꯏ ꯆꯥꯒꯗꯕꯅꯤ ꯑꯃꯗꯤ ꯁꯦꯆꯨꯔꯦꯇꯦꯠ ꯐꯦꯠ ꯌꯥꯝꯅ ꯌꯥꯎꯗꯕ ꯊꯥꯎꯁꯤꯡ ꯆꯥꯕ ꯇꯥꯔꯦ ꯑꯃꯗꯤ ꯉꯁꯥꯏꯒꯤ ꯀꯥꯟꯅꯔꯣꯏꯗꯕ ꯆꯤꯟꯖꯥꯛꯁꯤꯡ ꯌꯨ ꯊꯛꯄ ꯆꯨꯔꯨꯕꯤ ꯊꯛꯄ ꯀ꯭ꯋꯥꯆꯤꯡꯕ ꯆꯥꯕꯁꯤ ꯇꯣꯛꯊꯣꯛꯑꯒ ꯃꯅꯥ ꯃꯁꯤꯡ ꯎꯍꯩ ꯋꯥꯍꯩꯁꯦ ꯌꯥꯝ ꯇꯣꯏ ꯆꯥꯕꯤꯒꯗꯕꯅꯤ ꯎꯍꯩ ꯋꯥꯍꯩ ꯆꯥꯗꯕ ꯃꯤꯁꯦ ꯑꯩꯈꯣꯏ ꯏꯁꯥꯗ ꯑꯀꯥꯏꯕ ꯌꯥꯝ ꯄꯣꯛꯍꯜꯂꯦꯕ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯤ ꯑꯣꯛꯁꯤꯗꯦꯟ ꯃꯌꯥꯝꯁꯤꯡ ꯎꯍꯩ ꯋꯥꯍꯩꯁꯤꯡ ꯂꯣꯏꯅ ꯐꯪꯉꯦꯕꯀꯣ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤ ꯎꯍꯩ ꯋꯥꯍꯩ ꯇꯣꯏꯅ ꯆꯥꯕꯤꯔꯒ ꯃꯄꯥꯡ ꯀꯟꯅ ꯍꯣꯠꯅꯕꯤꯒꯗꯕꯅꯤ ꯑꯗꯨꯒ ꯍꯛꯆꯥꯡꯒꯤ ꯃꯨꯚꯃꯦꯟ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯆꯥꯡ ꯅꯥꯏꯅ ꯇꯧꯕꯤꯒꯗꯕꯅꯤ ꯃꯨꯚꯃꯦꯟ ꯇꯧꯗ꯭ꯔꯒꯗꯤ ꯏ ꯆꯦꯟꯕꯁꯦ ꯌꯧꯕ ꯉꯝꯗꯕꯅꯤꯅ ꯃꯨꯚꯃꯦꯟ ꯇꯧꯔꯒ ꯏ ꯆꯦꯟꯕ ꯏꯁꯥꯗ ꯍꯦꯜꯂꯝꯕꯅꯤna ꯃꯁꯦ ꯆꯥꯡ ꯅꯥꯏꯅ ꯑꯃꯗꯤ ꯃꯇꯝ ꯆꯥꯅ ꯇꯧꯕꯤꯒꯗꯕꯅꯤ ꯍꯥꯏꯖꯕ ꯍꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯅꯤꯡꯒꯨꯝꯕꯁꯤꯗꯤ ꯀꯌꯥꯝ ꯇꯣꯏꯅ ꯇꯧꯒꯅꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯆꯍꯤ 40-50 ꯁꯨꯖꯔꯛꯑꯒꯗꯤ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯊꯥ 6 ꯃꯅꯨꯡꯗ ꯑꯃꯨꯛꯇꯪꯗꯤ ꯆꯦꯛ ꯇꯧꯕꯤꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯇꯧꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯔꯒꯗꯤ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯑꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯣꯏꯅ ꯆꯦꯛ ꯇꯧꯕꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯍꯦꯜꯂꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝ ꯊꯝꯖꯅꯤꯡꯉꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯃꯣꯏꯒꯤ ꯑꯅꯥꯕꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯂꯝꯕꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯁꯤꯅꯤꯌꯔ ꯀꯟꯁꯜꯇꯦꯟꯠ ꯍꯥꯔꯠ ꯁꯔꯖꯟ ꯗꯣꯛꯇꯔ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯀꯂꯥ ꯁꯤꯡ ꯂꯦꯡꯕꯤꯔꯛꯇꯅ ꯋꯥꯐꯝ ꯀꯌꯥ ꯇꯥꯛꯄꯤꯈꯤꯕ ꯗꯣꯛꯇꯔꯕꯨ ꯊꯥꯒꯠꯆꯔꯤ